ngasi nungthil masak khangdaba singna kakching bazar gi khongnang mari fangbada leiba UCO bank lut tawkibaga loinana lupa lakh taru khara henbagi senfam pukre hairi police ki pauna hai thodok asi ngasi nungthil pung ahumlom tabada thokibani bank lut tawkre haibaki pau fangbaga mafam aduda DIG range to Jogesh Chandra Haubizam SP kakching TS Bikramjit yauna police ki makok thongba officer singlaktuna thejun hunjun bagi thabak hokre hairi पाव hai tongan tongan ba gari ani da lakpa khutlai pai ba singna bank adu lut tawkiba oiramba yai haina thajanariที่มีในจักรยานใช่ยินเลยนั่นที่ไอ้ฮันนั่นงาใช้จังอ่ะก็ไม่ใช่เดลิเวอร์มีดนะดูมาถึงก็มุกถ้วยดนะดูที่เคมเมราดูที่